Kangleipak Students Association KSA gi Kumja Listangani Kuntaruk-tagi Kunipan gi Nouna Thau Pugadaba Singgi Odd-taking Ceremony ga LOINANA General Body Meeting ama JN Manipur Dance Academy da PANGTHOKKHRE Thoramaduda KSA gi Advisor amadi Kangleipak gi Editor oina Thau Puriba Paunam Lavango Mangang KSA gi President Sukham Vidyananda amasung KSA gi Advisor amadi Agom Luf Kangleipak ki President Soraisam Sanjit Nakjev Guest President amadi Guest of Honor oina Sarugyaki Thoram aduga Mari Lenina KSA ki President oina Nouna Thau Puriba Seram Hamzit na Fongdok Rakpada KSA na Mahayro Luf ama oina Education Sector da Yengsin Bagal Lunina Fagat Hannaba Khonabada Ajoga Thodang Lozagani Maak na Makataraduna Iramdam Kangleipak asida Ladiba Private School asi Panghongda Honglagpa asisu Semdok na ba Lengakta Aibaje Bisilaga Thavak oina Pangthokkani amadi Hauzik Bengali Mayekta iriba Lairik sing asisu Manipuri da onthok na ba honagani haina so fongdokli Kangleipak se mahelu ba moina kona mathang na paikha saga thabo singje hamda pe mahelu ba moina ko education sector da hena ko kumang ka sang baga hena ingchan baga loinana education sector asibu amke na phagana ba mahelu ba moina thotang ngja gani aduga loinana hoji hoji leiba manipuri situation asida kun sung thongna lambi amajida ko mahelu ba magi state ama tawakanda ko na sugi ama orakanda yuching amadi mahelu sing da sari bani sa amadi hauliba akoi naha sing da phatabagi sanabi asida amadi phataba sanabi amadi laibi irang asida nathairaga somlebi sanabu education honagani loinana haugi ilamdam Kangleipak asida akoi leidiba akoi Manipur gi ilamdam Kangleipak asida leidiba akoi private school sing ase akoi mongmen ta dana pagong do khongolakpa amadi coaching tawina hadir mi ahumri punsalaga hekta school amade pangden khlakpa su masana kalon ge ama aklenga ta su hondana bai akoi ai base disalaka na pesa tigini loinana haugi akoi bengali script iriba laising ase akoi mete onthongna ba kan khona gani amadi akoi ilamdam Kangleipak asida akoi research institute amali khana bada makta stakeholder amadi Manipur gi akhang kya tana kanda research institute amali khana ba kan hona jagani